ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯑꯗꯨꯗ ꯅꯪꯒꯤ ꯁꯨꯔꯗꯨꯒ ꯆꯥꯅꯕ ꯏꯁꯩ ꯃꯌꯦꯛꯄꯨ ꯂꯩꯔꯕꯣ ꯃꯌꯥꯝ ꯇꯝꯇ ꯉꯥꯏꯈꯨꯋꯣ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯂꯦꯗꯤꯁ ꯑꯦꯟ ꯖꯦꯟꯇꯜꯃꯦꯟ ꯍꯟꯗꯛꯀꯤ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯁꯣꯡ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯅꯥꯅ ꯐꯥꯁ ꯇꯥꯔꯦ ꯍꯥꯏꯅ ꯈꯟꯕꯤꯔꯣ ꯇꯜꯂꯦ ꯅꯪꯁꯤꯗꯤ ꯃꯥꯏ ꯗꯥꯏꯂꯣꯒꯁꯤ ꯌꯥꯝ ꯁꯥꯗ꯭ꯔꯥ ꯁꯥꯗꯣꯝꯕꯤ ꯐꯦꯟ ꯑꯝꯇ ꯊꯥꯔꯛꯑꯣ ꯍꯩꯃꯥ ꯑꯩꯒꯤ ꯏꯁꯩ ꯃꯌꯦꯛ ꯄꯥꯏꯈ꯭ꯔꯦ ꯍꯩꯃꯥ 그이노 시대 그난 다들인 분시니 분시 이샤이나 아이기 시대 이샤이미 얼마나 다리 대실라오게 오자 손담다 아우 그리는 빨리 오자 매형 가야 되는 말래 라에 그이노네 아무것도 여운드시오 아 때다 이러게 라게 그저 오 알레네 시니 아 이헤이 까이노 뭐이노 이스나 그대로게 노이노 이두보 이헤이나 할마 까이노 랑 떠이두보 하 신맥 신문에 로이도래 까이노 하이스보 까이노 봐 이헤이 뭐야 까이노 이세메 예보 할마 흥력 그거 시디까지 넣어 이봐 흥력 그거 노이 시디 예봐고 노이 시디 앙앙샤 라가 ꯈꯪꯕ ꯉꯥꯛꯇꯅ ꯏꯁꯩ ꯀꯧꯕ ꯌꯥꯗꯦ ꯔꯁꯁꯨ ꯃꯁꯛ ꯈꯪꯕ ꯇꯥꯕ ꯑꯉꯥꯡꯁꯥ ꯔꯁ ꯃꯈꯜ ꯀꯌꯥ ꯂꯩ ꯈꯪꯕ꯭ꯔꯥ ꯔꯁ ꯃꯥꯄꯜ ꯂꯩ ꯃꯥꯄꯜ ꯑꯗꯨꯗꯤ श्रृंगार वीर करुण अधूर हास्य भयानक विभत्स रुद्र शांत को अदुना श्रृंगार हाइबदी नखोय खंगब्रा हा श्रृंगार रस हाइबसिदी नखोय लेशाबी पाखंग पामनरिबा नुंसी नुंगोल अपाम पामद फोंदोकनरिबदुबु श्रृंगार रस कौई खंगब्रा 오자 오자기 선글라스 두부 Talakaman ba? Nangay panalere na. Huh? Hey! What is your name? My name is Life 오자는네 마이 머밍세 잉글리스도 한거두다 라이 바이나 쿠먹바이 와네바 까리군바 오자는네 마이텔론도 한비름마디네 푼시 하나 쿠먹가다보니 마이 머밍세 오자 푼시 까우버리 오자 그래. 아이고. 싱아요 맘나테 강아보. 나요 맘나테 봐. 에이. kayino nang nakoy narang nasamna na nga kaidi. Ha? 오자 오자 마이기세 닝바 가이바 아마 여름동 말리 Ha. ꯑꯩꯅ ꯁꯝ ꯀꯣꯏ ꯈꯛꯆꯔꯤꯕꯁꯦ ꯃꯤꯌꯥꯝꯅ ꯀꯔꯤꯒꯤꯅꯣ ꯍꯪꯅꯅꯕ ꯈꯛꯆꯕ ꯅꯠꯆꯗꯦ ꯑꯣꯖꯥ ꯑꯩꯁꯨ ꯑꯣꯖꯥꯗ ꯍꯪꯖꯒꯦ ꯑꯣꯖꯥꯅ ꯁꯝ ꯀꯣꯏ ꯁꯤꯠ ꯅꯥꯟꯅ ꯀꯣꯛꯊꯣꯛꯄꯤꯔꯤꯗꯣ ꯀꯔꯤꯒꯤꯅꯣ ꯑꯣꯖꯥ Ha. Kayino maayisina. ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯁꯝ ꯀꯣꯏ ꯍꯥꯏꯕꯁꯤꯗꯤ ꯄꯣꯛꯄꯗꯒꯤ ꯌꯥꯎꯖꯔꯛꯂꯕ ꯅꯦꯆꯔꯒꯤ ꯈꯨꯗꯣꯜ ꯄꯣꯠꯅꯤ ꯅꯦꯆꯔ ꯍꯥꯏꯕꯗꯤ ꯃꯍꯧꯁꯥ ꯏꯃꯥꯒꯤ ꯈꯨꯗꯣꯜ ꯑꯁꯤꯒꯨꯝꯂꯕ ꯅꯦꯆꯔꯒꯤ ꯈꯨꯗꯣꯜꯁꯤꯕꯨ ꯄꯩꯁꯥ ꯇꯤꯡꯗꯨꯅ ꯀꯛꯊꯠꯄꯤꯔꯒ ꯅꯦꯆꯔꯒꯤ ꯑꯦꯒꯦꯟꯁꯇ ꯂꯩ 시부 그리기로 오자. 에이 야래. tumilero. 구름자리 아양 정제랄게. 에이 낭기 그라노. 오자 아이 밍
ꯅꯣꯡꯗꯝꯕ ꯀꯧꯖꯩ ꯍꯅꯣꯁꯤꯒ ꯑꯩ ꯐꯥꯔꯁ ꯏꯌꯥꯔꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯤꯡ ꯆꯟꯖꯕꯅꯦ ꯉꯁꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯀ꯭ꯂꯥꯁ ꯌꯥꯎ ꯂꯥꯛꯆꯕꯅꯦ ꯑꯍꯥꯟꯕ ꯀ꯭ꯂꯥꯁ ꯌꯥꯎꯕ ꯂꯥꯛꯄꯗ ꯃꯇꯝ ꯆꯥꯅ ꯀ꯭ꯂꯥꯁ ꯌꯥꯎꯕ ꯉꯝꯗꯕ ꯅꯍꯥꯛꯄꯨ ꯐꯅ ꯇꯝꯗꯅꯁꯨ ꯍꯩꯔꯔꯣꯏꯅꯦ ꯆꯂꯣ 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 ꯅꯪ ꯀ꯭ꯂꯥꯁ ꯌꯥꯎꯕ ꯌꯥꯔꯣꯏꯀꯣ ꯆꯂꯣ ꯑꯣꯖꯥ ꯑꯩ ꯑꯍꯥꯟꯕ ꯑꯣꯏꯕꯗꯨꯗ ꯅꯣ ꯀꯃꯦꯟ ꯒꯦꯠ ꯑꯥꯎꯠ ꯒꯦꯠ ꯑꯥꯎꯠ ꯁꯥꯎꯕꯤꯅꯣ ꯑꯣꯖꯥ ꯑꯩꯅ ꯍꯥꯏꯖꯦ ꯇꯥꯕꯤꯌꯨ ꯀꯩꯗꯧꯔꯒꯦ Hey, get out! Get out! ꯀꯩꯅꯣ Get out! Get out! ꯑꯣꯖꯥ ꯊꯣꯏꯕꯗꯣ ꯁꯛꯇꯥꯗꯨꯒ ꯏꯁꯧꯅ ꯃꯔꯣꯜ ꯑꯃ ꯂꯥꯡꯂꯤꯕ ꯍꯣꯏ ꯃꯥꯒꯤ ꯀ꯭ꯂꯥꯁ ꯁꯨꯛ ꯌꯥꯎ ꯍꯦꯛ ꯌꯥꯎꯖꯅꯤꯡꯗꯦ ꯁꯩꯇ ꯑꯣꯏꯕ ꯌꯥꯎꯗ ꯌꯥꯗꯕ ꯌꯥꯎꯔꯕ ꯍꯣꯏꯅꯦ ꯌꯥꯎꯍꯜꯂꯤꯕ ꯌꯦꯡꯕꯗ ꯑꯗꯨꯝ ꯋꯥꯈ꯭ꯔꯦ ꯃꯥ ꯑꯣꯖꯥꯒ ꯂꯩꯔꯝꯗ꯭ꯔꯗꯤꯅꯦ ꯈꯪꯒꯗꯕꯅꯤ ꯑꯩꯅ ꯈꯜꯂꯝꯃꯤꯁꯤꯁꯨꯅꯦ ꯍꯩꯃꯥ ꯇꯣ ꯑꯂꯩꯔꯤ ꯍꯨꯏꯅꯦꯍꯦ ꯀꯩꯅꯣ ꯃꯥ ꯇꯧꯏꯁꯤꯕꯣ? ꯁꯤꯂꯩꯔꯦꯅꯦꯍꯦ. ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯃꯌꯥꯝ ꯂꯥꯛꯑꯣ ꯃꯅꯥꯛ ꯌꯦꯡꯁꯤ, ꯆꯪꯁꯤ ꯂꯥꯛꯑꯣ ꯃꯌꯥꯝ ꯂꯥꯛꯑꯣ ꯌꯥꯝ ꯍꯥꯎꯅꯁꯨ ꯆꯥꯗ꯭ꯔꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯀꯩꯅꯣ ꯃꯥ ꯆꯥꯔꯤꯁꯤꯕꯣ ꯈꯪꯗꯤꯅꯦ ꯌꯥꯝ ꯍꯥꯎꯅꯁꯨ ꯆꯥꯔꯤꯅꯦ ꯀꯥꯟꯗꯤꯁꯦ ꯃꯅꯥꯛꯇ ꯆꯪꯉꯒꯅꯦ ꯑꯉꯥꯎꯕ ꯁꯤꯡꯁꯤ ꯂꯥꯛꯑꯣ 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 ꯍꯜꯂꯣ ꯀꯩꯅꯣ ꯅꯪ ꯑꯗꯥꯏ ꯃꯍꯥꯎ ꯆꯥꯔꯤꯗꯨꯕꯣ ꯍꯜꯋꯥꯅꯦ ꯆꯥꯒꯦꯔꯣ ꯆꯥꯔꯣꯏ ꯑꯗꯨꯕꯨ ꯀꯗꯥꯏꯗꯒꯤꯅꯣ ꯌꯨꯝꯗꯒꯤ ꯑꯩꯅ ꯍꯧꯔꯛꯄꯅꯦ ꯑꯗꯣ ꯁꯣꯝꯒꯤ ꯃꯤꯡꯁꯤꯕꯨ ꯀꯔꯤ ꯀꯧꯕꯤꯒꯦ ꯑꯩ ꯅꯣꯡꯗꯝꯕ ꯀꯧꯋꯦ ꯃꯤꯡꯒꯗꯤ ꯌꯥꯝ ꯐꯖꯔꯤꯖꯥꯅꯤꯀꯣ ꯑꯗꯨ ꯅꯣꯡꯗꯝꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯥꯛꯏꯁꯦ ꯅꯪꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯂꯥꯛꯄꯅꯦ ꯀꯩ ꯋꯥ ꯁꯤꯅꯤꯗ ꯅꯪꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝꯒ ꯇꯤꯟꯅꯕ ꯄꯥꯝꯗ꯭ꯔꯣ ꯄꯥꯝꯃꯦ ꯑꯩꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯤꯟꯅꯗꯨꯅ ꯋꯥ ꯌꯥ ꯂꯩꯃꯤꯟꯅꯕꯗꯨꯅꯦ ꯑꯩꯅ ꯈ꯭ꯋꯥꯏ ꯄꯥꯝꯖꯔꯤꯁꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯒ ꯇꯤꯟꯅꯕ ꯄꯥꯝꯂꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯏꯟꯕ ꯇꯥꯕ ꯀꯔꯤꯅꯣ ꯀꯩꯁꯨ ꯅꯠꯇꯦꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯒꯤ ꯃꯃꯥꯡꯗꯅꯦ ꯅꯪ ꯑꯦꯛꯇꯤꯡ ꯇꯧꯕ ꯇꯥꯕ ꯑꯦꯛꯇꯤꯡ ꯀꯔꯝꯕ ꯑꯦꯛꯇꯤꯡꯅꯣ ꯁꯥ ꯃꯈꯜ ꯈꯔꯒꯤ ꯃꯑꯣꯡ ꯃꯇꯧ ꯅꯪ ꯇꯧꯕ ꯇꯥꯕ ꯁꯥ ꯃꯈꯜ ꯈꯔꯒꯤ ꯌꯥꯏ ꯑꯩ ꯇꯧꯖꯒꯦ ꯑꯗꯨꯗꯤ ꯑꯍꯥꯟꯕꯗ ꯍꯨꯏꯒꯤ ꯃꯇꯧ ꯑꯗꯒꯤ ꯁꯒꯣꯜꯒꯤ ꯃꯇꯧ ꯏꯔꯣꯏꯒꯤꯁꯨ ꯒꯙꯥꯒꯤꯁꯨ ꯁꯒꯣꯜꯒꯤꯁꯨ ꯌꯥꯅꯤ ꯃꯌꯥꯝꯒ ꯑꯩꯒ ꯇꯤꯟꯅꯕ ꯐꯪꯉꯦ ꯍꯥꯏꯔꯗꯤ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯗꯣ ꯑꯩ ꯂꯣꯏ ꯇꯧꯖꯔꯒꯦ ꯁꯒꯣꯜꯒꯤꯁꯨ ꯁꯒꯣꯜꯒꯤ ꯃꯇꯧ ꯌꯃꯟ ꯔꯥꯒꯁꯦ ꯁꯟꯙ꯭ꯌꯥꯒꯤ ꯃꯇꯝꯗ ꯁꯛꯀꯗꯕꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯁꯟꯗ꯭ꯌꯥꯗ ꯁꯛꯀꯗꯕ ꯔꯥꯒꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯃꯟ ꯔꯥꯒꯁꯤꯗꯤ ꯁꯟꯙ꯭ꯌꯥ ꯅꯪꯒꯤ ꯔꯥꯒ ꯇꯥꯔꯦꯗꯅ ꯏꯕꯦꯝꯃ ꯌꯥꯔꯣꯏ ꯑꯁꯤꯒꯤ ꯆꯦꯅꯦꯜꯗꯨ ꯄꯨꯔꯥ ꯃꯐꯣꯟ ꯊꯣꯛꯑꯦ
Hay man ma. Ay office ki bag tuga mobile tuga ang puthoro he. Yare yare. Nachanipi lesabi se music college tagai sei tamaliba sibu hayeng karibu kana dorige. Hey, kari ki kana da negi. Man bu matik charadi hayeng music college gi oja masama dum oibe yai na. Adum natri haraga government gi thabak phangnadraba matam sida isai nungwai to kaya amasu isai nungwai toroga dum hingi sidi. Aduda sunatana awaba nungwai taba kaya isai nungwai gi matengna kaukthon ngame. Nangna khangda tawrini. Hojikti chawkhot palam gi hospital kaya music ki matengna thamoi gi lana kaya layeng ba hokhrabane. Ho adubudi phaiye hayeng phatanung da thoglaga ne lekai gi mising na musung hangna bado ai di taba ngamjaroye. As na khoi nupi sima wayang khrapone. Akhoi nupi na kaidauradana. Kaidawdani yengo nupi ama nong phadok tanja sada badagi nungdang thengna halae. Nupa kanamta karisu haina de karimta khana de na khoi nupi khaktani. Tumbi do chawbi do nungdang halae ye adu tawe ye ada tawe ye Tawdro to pirose. Ado aina ngana haiba maruki pesado. Ihe paisa bu yaw drin he. Horen office tagi halaga lawrodana. Tamocho, lupa chama khate piyo. Hey, kari gi paisa no ne. Akhoi college ki founder du gi mapung ni mini gi. Oh. Se. Chalo. Tamcho, inama, chale. Chalo. Aina piyo hairadi laite dai ne. Masan nupis na hairadi ekta pi ne. Hey, nanga maga manaba yabro. Karigi. Madi. Nong natraga nongmadi. Yum masidagi soidana satkidaro. Ho adu sune akhoi gi itatat nalladoba. Angangsha ngasi asi aikwai gi music college ji gi founder oibiramba leikidraba guru amutombi gi mapok numit asida guru sina pamjaramba aikwai amattani haiba wakhalo nodo utpo oin ribo nangobuna amaga punminnaduna chahi khudingi pangthok lakli telaba punchi asida nungsinana chanana amaga mateng pangnaduna hingminnari nungsinaba leiba mafamda ishwar su soidana le nungsinaba haibase mutatpasu yadaba chukhatpasu yadaba mairi maramasina angangsha guru sina pamjaramba aikoi amatani haiba wakalona se utpa oina aikoi punnamakna guru gi mafamda utminnarasi Oja nongdamba kari hainingi Kurumjari Oja. Ojana Oja habikiba punamakto asengba ngaktan. Lairik phana pharabasu paisa yamna pairabasu minungsi khangdaba midi kananasu singthabidi. Aduga minungsi leijaba lairaba mahakpudi hayeng mahakna sikra phawda mahakki maming miyamna tumak sonawgani Oja. Hi. Noi miyam si lemo ko, ay piruge. Nongdamba. Ngasigi nungairaba numit asida aikhoi miyamna nangidamakta gift ama pizari.
ꯃꯁꯤ ꯍꯥꯟꯅ ꯅꯪ ꯄꯥꯝꯕ꯭ꯔꯥ ꯌꯦꯡꯉꯣ ꯀꯔꯤꯒꯨꯝꯕ ꯄꯥꯝꯂꯗꯤ ꯑꯩꯅ ꯅꯪꯒꯤ ꯅꯈꯨꯠꯇ ꯔꯤꯕꯟ ꯀꯤꯕꯤꯒꯦ ꯁꯤ ꯄꯥꯝꯕ꯭ꯔꯥ ꯌꯦꯡꯉꯣ ꯃꯌꯥꯝꯒꯤ ꯒꯤꯐꯅꯤꯅ ꯂꯧ ꯇꯥꯔꯦꯗꯅ ꯃꯌꯥꯝꯗꯒꯤ ꯐꯖꯕ ꯒꯤꯐ ꯑꯃꯁꯨ ꯐꯪꯉꯦ ꯃꯌꯥꯝꯒꯤ ꯒꯤꯐꯁꯤꯕꯨ ꯀꯔꯤ ꯑꯣꯏꯔꯝꯗꯣꯏꯖꯥꯠꯅꯣ ꯅꯈꯣꯏꯒꯤ ꯒꯤꯐꯇꯣ ꯑꯩꯅ ꯄꯥꯝꯅ ꯂꯧꯔꯦ ꯔꯤꯕꯣꯟ ꯀꯤꯅꯤ ꯍꯥꯏꯗꯣ ꯀꯤꯔꯣ 기록, 선다, 기호, 선다.